tungan social media ki maru oiba I paw khram myam da share tawjage arambai tingol ki PRO Robin Mangang.5 harpam ki post ki yamna maru oiba matang myam da hana share tawjage Purup ama zati ama muthat ki haibasi halaga loi ki yaba natte haiba ki wani mi lak ama kanana hatpa ngamdoino aduna ishagi culture identity language yokhatpa yamna thina darkar oi aikhoi gidi seiraw bu soire lai haraw bu soire kwak tan bu soire sing sat bu soire thabal su soire iron sokhatpudi lairadana haisu haitana mayang ama ubu yade hindi lon dosigi signboard singde ishagi iron hapning de kadai digi yarani Lai Haraofamda bu Zumba Chongkhatlakladi Kari no Haidoise masi gumbasi khara soikre haiduna sengdolaga hekta tokpana lamdam narakpani pikhraba zius bu maithiba piba ngamdribasi masagi religious ki oiba thabaksing yamna sena luna thambagini aikoi gisi mimang thoklei Yararoi ka ama Hele sigumbasidi phurasi asengbani Yade khangalasi nupi oiro nupa oiro putharasi haina arambai tingol ki PRO Robin Mangang.5 harpamna asumna thamlakli I mean, Anderson, Richard, and Sidi, General Aram Megi, Ankun Mari, Agam Tap, Dingi, Haraofamda, Mama Panto Servodo, Khangnba, Mandalamadi, Munglagi, Haraofamda, Khangnba, Kramale, Lebang Miamda, Sidi is waiting behind now, Lebang Miamda, Mackleod from Jenny, Tunta Rupada, Zumba, Lebang Yam, Yararoi Yam, Makha tarakpa update ta konthojam tampha lairimbi imagi laithong mayang anina kaurga thugairam le makhoi animak miyamna pharpa matungda police ta sinakre haire makha tarakpa update ta mipainingai oide hairebasu siba yaurak le lebak asigi health ka mari lenaba singna covid-19 ki anoba berel asi thoine mipainingai oide hospital yobagi mathau tade haina hairingai ki cherakta Maharashtra da mari Bangalore da ama covid na maram oirega laikhidre Maharashtra ki Thane da ngasi sahi kunga suba covid na naba miyoi ama laikhidre mahangna laikhidaba asi tharga ngasi phawba anobu covid laisat lakpadagi Maharashtra da miyoi mari laikhidre hauzik phawbagi oina laikhidraba miyoi mari asi masagi oina siba yaba anaba sing loinaba miyoi sing oi haina senior state doctor amana phongdorpaga loinena makhoibu test tawbata covid positive oirambani covid na asoba maram oiduna laikhidaba te haina TOI की रिपोर्ट अमद फोंगदोरकले नकल अमरम थास की तराग तरेत कर्नाटका की बेंगलोर दा मसा के सही मरफुग मरी सुरब मियोय अमा टोंगान टोंगान बा हक्सांग की ऑर्गन सिंग फेल ओइदन लाइखिद्रे अमदी लाइखिद्रब मियोय अदु कोविड पॉजिटिव ओइ हाइरे मखा तरकपा अपडेट ता रशिया ना सही अहुम सथरकपा लांदा ख्वाइद के साउब एयर अटैक यूक्रेन की किप्ता सथखरे हाइरे हौखिबा मेगी तांग कुनग मरी दा रशिया ना मिसाइल अमदी अटैक ड्रोन सोहुम यांखैरोम कापसिनदुना लंदाखिबा अदुदा यूक्रेन की एयर डिफेंस सिस्टम ना मिसाइल अमदी ड्रोन सनी की यांखैरोम हेना कापथखरे हाइरे अटैक असिदा नुपी अंगांग कया सीबा अमदी सोकपा याउखि हाइना फोंगदोकले US ना सिंदुना इस्तानबुल दा अहानबा ओइना यूक्रेन अमदी रशिया की ऑफिशियल सिंग फामिनादुना सिस्फियर की वरी सानखिबा सेओल अमा फारकपगा लोइनना अनोबा अटैक असि सथरकपनी हाइना फोंगदोकले